Maitai singna lingjel manadraba amadi turoi ngamloi leirabadi Manipur gi apunbagi saktam sagatpa ngamloi haina Chief Minister Nongthombam Birena phongdokre wafam asingarang langtapal lep makhale kaida leiba chumthang sanapung multi sports complex miyamda khusinabagi thauramda CM na phongdokibani En Birena makhatana state asigi missing khwaidagi yamba furup ama oiriba maitaina khutlingna leiraba matamdata leiriba furup sing asigi awat apa yengma ngamgani Manipur bu ahongba purakpa ase lenga khaktana ngamloi lanai miyoi amadi trust kayana magi mangi angamba thodang lobagi tangai fadaba lei Manipur asi Singapore gumna marom dom lepchaba ngamba lamdam ama oihaningi manglan asi mangfaunabada miyamgi mateng chauna lei Green Manipur Mission gi makhada tampa ki khul khuding makta yandrabada ekar ama pak chauba lamda umang yokhatpagi tangai fade leiriba lengak asina nauna miyamda khusinakhiba Olympic Park amadi khumalam park ta Samsung company ga khuyek pinaduna sophisticated oiba khutlai kaya thamduna training center hangnana ba lengak na honari Chingi district tareta Astro football turf thamduna miyamda khusinakre Tampaki mafam taret tasu natural football ground taret sanana ba thaurang lokhatli hainasu makhatana phongdokhi Lam koi ko khopla ise khadi pidra di kamai lakani ade akhoi marak tu dum khara yawl mi do aduna aduga maduga aduga yan sen na yu simadi suk phang phang la roi se ba pura mathang na muthala se ma chimadi ya biro sumaina afaba leader phangbagi nungai bu ngasi nauria gi prajana ubire aduga paisa paiba manipur gi meyam punamakta ina appeal tawninge paisa tanaba khaki wakhal do taru yai paisa do but sumaina mayam da kana ba biba ya ba thabakta tawraga paisa tanbiyu haiba simai appeal tawninge kendra gi sanaroi sing gym sanaba konaba lakpa kendra gi dagi nang paisa matam khran lo rugino kendra gi lakpa youth sing kai sidiba paisa yam sangam bani aduga kendra gi di matam khara paisa lawdana kendra gi youth mayam sigi momentum ama angtang sagalo Chumthang sanapong miyamda khusinabagi thauram aduda lamsang MLA S Rajen Langthapal MLA Karam Shyam Nauria Pakhang Lakpa MLA SKB Patsoi MLA S Kunjikishore Saikul MLA Kim Nyo Hansing Amadi Chumthang sanapong ki proprietor S Gobin Sarukyaki Multi Sports Complex khusinabagi thauram gi mangoina na complex ki artificial turf football ground, natural ground, badminton hall, swimming pool amadi gym leiriba mafam singsu Chief Minister na luchingduna yengsinki. Thauramga mari lainana CM 11 amadi Chumthang 11 ki marakta exhibition football match amasu sanaki. Leisem ngaidagi hauna umang lai singi arubabu khangduna lai harauba ngasi fawba pangthokna lakli. Loisang kaya ki makhada amadi khun kaya ki leikaida thaugalup kaya na lai harau bagi kanglon ngak na lepa leitana harau thorom pangthoktuna lakli miyam punduna chahi ki oina ipalai di arubani ipulai di ahakpani haina pokpa hingba siwa fawbagi langlon bu jogoi khuthek saisaklon kaya ga loina cheksinna thamli Kunai asigi yamna haklaba lai thok thorom asibu ngasigi mirolna hayengi damak cheksinna thamhauba mathau tare Umang lai famlen kaya gi harau pung khubam kaya ngasigi mirol nakal haudrabadi pumna mangkhiba yai pokpa hingba siba fawbada changba pumna makki tamfam oiriba umang lai famlen sing asi aikoi punna yokhatmina si haina umang lai famlen yokhatlup ulyokna thadorakpa chirol amana pauzelakli masigi damak lup sing loisang singna achumba purakna ba pangba sintha khudingmak umang lai famlen yokhatlup ulyokna tengbangani haina chirol asina makhatarakli Thobal DC complex ta ngarang khangau dana mai chaklakpadagi ZDO office ki nakal da leiba hall amagi akoibeda songjillaga leiba napi sing mai chaklaktuna mafam aduda thamba MSPCL gi wire na chingba potlam kaya marum mai na chakpadi yaukre Fire Service Thobal gi Fire Brigade laklaga matam chana mai adu kalahubadagi hall manungdadi chakhaudre hall asigi manungdasu MSPDCL gi potlam kaya marum leiribani hairi Paugi likhun amagi matung ina mai adu kanana tharam libano natraga matau karam na haurak libano haiba chapchaba khangmangamdri adumakpu Thaubalgi mini secretariat manungda songjinduna leibana kanagumba singna churut birina chingba sizinaraga langthoklambadagi haurakpa oiramba yai hairi mai adu ngarang numit yungba matung pung tarani thoiga makhairom tarakpa adwaida haurakibani fire service ta pung amaga makhairom tarakpada paupi bedagi nungthil pung ani makhairom tarakpada mai adu kanma ngamki mai chakpa aduda Shama Power India Limited ki 33 kV power cable GI rope Cromson grips
लिमिटेड के रेटिंग फेस न चिंबा पोलम सिंसु यावख्रे हाइरी बिष्णुपुर डिस्ट्रिक्ट की मनुंग चनबा इथाई खुनौदगी अथोकपम बीरबाबू सिंह इबा श्री गोविंदा लीलारितम हाइना मिंगथोनबा तरामाथोई सुबा लाइरिक अमा इबेतोंबी मेमोरियल वुसु एकाडेमी की संगलेंदा मणिपुर साहित्य परिषद बिष्णुपुर डिस्ट्रिक्ट ब्रांच न सिंधुना ngarang फोंख्रे थरोम अदुदा वांगू ग्राम पंचायत के प्रधान अमोम बिना बोरायांगबी ग्राम पंचायत के प्रधान थियाम रोमेश इकल अभियान मणिपुर भाग की प्रेसिडेंट गुरुमयुम तोंबा शर्मा संगीत नाटक एकाडेमी अवार्डी गुरुहाल लैमपोकपम लाखपति अमुको की एडवाइजर डॉक्टर वाई मनी खुमन बिष्णुपुर डिस्ट्रिक्ट वुसु एसोसिएशन की जनरल सेक्रेटरी टी.एस. उदोईचान म्यूजिक डायरेक्टर लिरिसिस्ट पोकनाफम अमदी नहारोल थौदांगी कलमनिस युमनाम सुरेन मणिपुर साहित्य परिषद बिष्णुपुर डिस्ट्रिक्ट ब्रांच की मेंबर सु ओइरिबा राइटर लोइतोंगबम ब्रजबिधु न चिंगमन सरक्याखी नुमी हुमनी चुपना चथागदबा अकाम 8 साल सेवा सुशासन अमदी गरीब कल्याण G20 IYM 2023 की अवेयरनेस प्रोग्राम ngarang जिरीबाम दा हौदोख्रे अवेयरनेस थौरामसी ngarang 13 लेट एल रोहिणी कुमार सिंह मेमोरियल क्रिकेट लीग 2023 लोइसनबगी थौरमदा जिरीबाम की विद्यानगर ता लेबा मल्टीपर्पज स्पोर्ट्स कॉम्प्लेक्स ता हौदोखिबनी मणिपुर की सकनायरबा ममीरोय बोनी शर्मा सोमा लाइश्रम बिजू निंगोंबम अमदी बोनियम थोकचोमना चिंगबना थौरम अदुदा सरुक्याखी थौरम असि फेब्रुआरी 13 फाउबा चथगदबनी Fourth edition of India Backward Ultra Last Man Standing event ta Manipur dagi sanaroi Laishram Surendra Kumar Singh apokpa Laishram Ibohan Bising Leifam Imphal East ki manung chanba top awang lekai dagi na mai pakre Gurgaon gi Aravali da event asi February ki tang 12 da pangthokhibani Aravali trial da Surendra Kumar na ayuk ki pung तरेतगी हौरगा अयुक की पुंग अमा फाउबदा किलोमीटर चनी चेनखी 2024 गी अक्टोबर दा पांगथोकदोरिबा वर्ल्ड टीम बैकयार्ड अल्ट्रा दा सुरेंद्र कुमार इंडिया की टीम दा सरुक यारगनी